Manipur ki irang asina maram oiraga relief camp ta leiriba ningol oibi singbo mabung maupa oiba kayana chakouduna chak chara ama chaminaba thaurang taunari adu moinamak ikau sadu amadi yengkhomandagi lanjen laktuna sajiwa relief camp ta leiriba ningol singna chakoubagi mahut masagi poknafam lamdamda hanjinduna isagi yumdagi chakouba chalhanbiu haina phongdorakli hiramasi matangda SKTV gi video journalist Bitel Yambem Amadi Nongthongbam Johnson dagi Paudam Ama. Irang sina maram oiraga Sadu Yangkhuman Amadi Ikong na singba mafum kayadagi lanjendano layriba Imphal East-ki manung channa layriba Sajiwa Relief Camp da mafam masida layriba ningol oibi kayana mamang chahidasu ningon chakoba chatpa phangkhidre adubu hantak chahigi oinasu ningon chakoba sina lakpada ningon oibi kayana hantak lakadoriba ningon chakoba asi chachararoi haiba phirep ama Sajiwa Relief Camp da liba ningon oibi kayana phungdoknarakli Sajiwa Relief Camp gi ikau ki tangi oina akhoi ningol loibe akhoi gi sangya jara roige laibang miyam gi chengna dum harau nuaina amtang thokpa maitai gi thaina dagi chanaraglaba ningol chakauba ji saruk yabiu Relief Camp da leiribe ningol akhoi bu nungsi bidera makai khodi maktagi chakauba gi paton thabiragliba singbo akhoina taramno ye harau jai adubu ningol loibe khoina pamjabadi akhoi leiriba laikai duda akhoi gi horakham oiriba akhoi gi yum hingol leijadaba akhoi bu mafam duda hanjin hanbada laibang miyam gi minungsido mayana pangbiba tengbangdo aduna akhoi gi ningon chakaubi khudoni khanjage penbado oijage aduga akhoi gi pabung biroinasu leiriba mau akhoi busu ningon chakauba chachaba akhoi kaudagi haugiba ningon jingbuju akhoina yumda kaurga chakaujabagi nodo mathangi chahijidadi pibiu maduna akhoi gi mapok semagi ningon loibi Relief Camp da leiriba ningon loibi akhoi gi dokhinani haina khanjage akhoi hainingai ju leitre haibam ju khangdre tobam ju khangdre akhoi ji mi oina poijibu nungai na ba poira mi ji kada wai poino haina thanda kale hujikti numitare amuk tumba nungale amuk pirakpa khara chaba kaino khoina tawrije khalubada khoidi meaning thoktre akhoi haibam leitre kaim haibam leitre khoiji kai amu yamna lalurage sikatane khoina khangningi sagi iramjida sagi lamdamjida khoina tawbanga maja mata leiramdabaje khoi khangjada ba parja ngatane khoi khangda ngatane khoi yumnena leijaruriba khoi iramdamduda akhoi changba yaramdre akhoi bamtang di gyan ta hanbiyo maramdu pibiyo sisi leirubugi noije naramduda changba yadrabane noidi leiba yararoi haibudu khanganbiyo penthokjage suicide tawrdu tawthokra lore adubu maramdu di khangjaningeba ningone kaigi nungsiruiduino akoina kuttektana pajaribe ningon chakkaubane aigi ichani chajingdo moina langningangodabado mau yimdongi chatnaraga pabungdagi pamjaba haibu mathangi chahigi ningon jingi dokhina oina koi bi yimda hanjananbiyo si haijaningi koina nijaba dokhanadi lising do natte sida si subam lei khangre adu koi subam lei kre isa du semni college tambo be tambo school thaningi tam bhara oina ba ipam du chaningi sai ton da tongana khai tok jare ba koi ikau du da ikram ana kam matam da hanjan ba phangdi do noi ba nakal amoromda mamang chahigi megi tang anida ikouda yumnak sagai olaklabi mangani sakouba nangdana lanjel laktuna Sajiwa Relief Camp da changjafam lauduna leiriba ningol asina mahaki oiba awaba nungaitaba pendaba kaya phongdorokli megi detu da luhungjabane ai nongan baga dum lanjenar emangani chakaubu nangdana ipamji mai chaga kamai jattu ningon chakauba Saning musupau dia kau matangi ni kau cakap betul kauhan bio tu nak cakap bio dengan ada kau yum dah sangan bio hendak kini kau cakap pergi kudo nak ni cari itu. Cina berpiron tu nak nak isi dengan satunya saning musupau dia. mafam asida leiriba ningol singna phongdorakpagi matung ina lakadoriba Diwali amane ningol chakoba asigi nangnana ba koi Manipur lengakna koi Relief Camp da leiriba mioi amada lising amom pigani haiba adu sigi oinadi amata lawjararoi madugi mahutta ikau amadi Sadu Yangkhuman changba ngamdana hojik phawbu leiriba magi mayumsing sida hanjalanba asina koigi ningon chakoba asigi khudol oirage haina lengakta apil tarokli adubu
ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯤꯇꯜ ꯖꯥꯃꯦꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯖꯣꯟꯁꯟ ꯅꯣꯡꯊꯣꯝꯕꯝ SK TV ꯁꯖꯤꯋꯥ